LAMDAM ASIDA THENGNARIBA LAAN ASIDA Center AMASUNG State LEINGAK KUKI KHUTLAI PAIBA SINGI MATHAKTA LOUKHATPHAM THOKPA ACTION SING LOUKHATTE HAIDUNA YouTuber Kiran Meitei Konthoujam na Tung Handuna Lamshang Lamjel Chenba Houkhre Tung Handuna Chenba Lamshang Lamjel adugi matangda Kiran hai LAMDAM ASIDA THENGNARIBA LAAN ASIDA KUKI KHUTLAI PAIBA SINGNA micham miyamda landaduna ka henba thowong kaya chatharakliba sigi mathakta Government of India amasung Manipur lengang na LOUKHATPHAM thokpa action amata LOUKHATTANA leiriba asi yaningdaba phongdok poina ngasidagi Tung Handuna Lamshang Lamjel asi Chenba Houkhre Lamshang Lamjel asi LAMDAM asigi mafam ayamba sinba tungna chendanaba pandam thamli haina mahakna phongdoki Panbayabadi Kiran Meitei Konthoujam Chahi Nifutaro Imphal District ki Andro Assembly Constituency Manung Chanalaiba Yaripo Poiro Khongjin Manari Makhong Lekai Digini Konthoujam Chandrababu Amasung Konthoujam Ongbi Binasaki ani ki machanupani Nupi ani yauna machil manau taruki manungda mahakna ahum subani KUKI narco terrorism nam awa saitheng pidana relic kem da library baisna ujing ahar mamukta dai kai khumnaba uchari aduga ngasi mak aikhogi Manipur da narco terrorism la satharba mihar mipun asida aikhogi Manipur sarkar amadi India sarkar na ngasi phawda karimta narco terrorism gi mathakta action lakhotaba masigi mayokta condemn tawboina Manipur singthungna Kiran Meitei Konthoujam YouTuber Manipur singthungna lamjen chengani mayamna chenarba lamjen ji manglam chemana aduga aina cheng lamjen tung halaga chengani aikoi ahanba khongthawani masi paikharkani Manipur sarkar amadi India sarkar na ma tamchana action lokhat pidaba taragdi masidi hena kanba khongjang habidi micham parja amoragaju khutta khulai pairakpa yabaga achouba dumba lambi phabu lakana haiba wafam je thamjari